Prime Minister Modi ki ngarang ki Manipur ki Khongchat aduda sayani makai helaba Manipur irang asigi warusin purak na buwahi amata fongtok lamdaba nakoi naraga satkibadu laibak thibani. Prime Minister lakpa ki miyamna kanaba laite miyamna pamba matamda laktraga ngarang lakliba Prime Minister ki Khongchat adu Tousinnaba ni haina Nipco ki President o Premjin na fongdokre. National Identity Protection Council Nipco na say kunmanga mafung parakpagi sana pudong bagi tauram ngarang pangthok kibaga loinana ngasi lup asina sendona palace compound laiba ibuyama sumanglila sanglelda Rhythms of Unity apun bagi tantha haina mingthonba lamdamasida laidiba tongan tongan bak furup kayagi apun bagi oiba isai nomai gi tauram ma pangthokre Rhythms of Unity Thauromga Mari Lenena Oinam Premjin Makha Taraduna Manipur Madi Central Langak na Manipur gi irang asi Loisinbagi Mahut Lamdamasigi Miyambu Sarang Naraga Thamba asi Laibak Thibani Lamdamasida Ing Tapa Purakpagi Mahut Purup Amada Langak na Tongsilaga Irang Sangtanaba Honabagi Thawong asi Akan Mamong the Kandem Tawi Oriliba Piba Masida Manipur the Kondaminaba Purup Singna Iram Damasi Kandanaba Amata Oina Sabinabagi Mahut Tokai Tokai na political gi Athoya Hienba Tanabagum Sanabagi wakal thadoksi Manipur ki ing tapa asi puraknaba aikoi khodimak amata oina saminaba changi haiki Punda himina bagi dah makta lele fruit saya tokai kai tu pergi monda wild catarak pasai pergi lengak catarak pasai masih yang monta te bontok te bani yang lai bakti bani nena hoji lele ba fiba masih dah iri ba si kanna bagi dah makta koi khuding mak Manipur punda mina ri ba khuding mak na jam dah Manipur kanna bagi wakalon dah sunjin larga sabina ba natta dana tokai na rasniti ki monda maki rasniti na dulu heli hai bagi monda makoi contest tanau na bagi monda Kabuk tabuk tupiro, kudimbak Manipur punda mina ri ba ilam dam Manipur Sahara nuksi sana na himina na ba yana ba kita magta koi punna pada mina ba change aduna maram wada kan da ngasi mak kaidok kaijing to mo da toramba do ngarang wata modi la ba da leiri ba situation ji da karim ta haram da ba sumna ka ki nakui na ka sakki ba do madu yamna laibak tibani mahak la